Yengbiro mayam purmapu taramna okchabulana ikaikunabsa uchari. Army Running Practice Center Heirok Training Center asibu mayam support tawbiyu amadi mayamna mateng pangbiyu. Mayam gidamak amadi tungda horliba nahasingdamak khandurun inkatsakibu center ni Army Running Practice Center Heirok. Training asida nauna yauningba nupa masa amadi nupi masa singna yauba yagani. Athapati lakpa kindia singi oina hostel ni kodong sabasu pizagani. Written test ki kodong sabasu laigani masida. Asimak lengsin birau adong gedung reserve center ni Army Running Practice Center Heirok. 1, 2, 3, 4, 5, 6, 7, 8, 9, 10. Somolo tu kamu so naire nawari Video asibu ahanba jingbibu oirabadi subscribe tawdriwadi subscribe tawsinbiramu aduga adumbu naknaba marupsingda asukimatik share jamna tawsinbiramu aduga adumna apam pamda comment da haibirau adum comment kone khawrang ngaijari mayam gidamak inkhaserba center ni Army Running Practice Center Heirok. Video asina inklaiba use singi mafumna yawna ko damak adumna mateng ontang pangbiboina asukimatik share yamna tawsinbiramu mayambu aroibada amuka hana thagapa phongdokse. Two, 3, 4, 5, 6, 7, 8, 9, 10.